Nahal numidangdaki 𝗡𝗚𝗥 𝗡𝗚𝗔 𝗔𝗠𝗔 𝗪𝗡 ꯃꯥꯔꯛ ꯆꯤꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤ ꯃꯤꯇꯩꯁꯤꯡꯅ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯥꯞꯅꯕꯗ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯄ ꯑꯃ ꯁ꯭ꯅꯥꯏꯄꯔ ꯔꯥꯏꯐꯜ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯂꯥꯏꯀꯠꯅꯕ ꯅꯪꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃ ꯑꯃꯁꯨꯡ ꯈꯨꯟ ꯉꯥꯛꯄ 5 ꯁꯣꯛꯂꯩ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯈꯥꯃꯦꯟꯂꯣꯛ ꯅꯨꯡꯁꯨꯝꯒꯤ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯂꯤꯕ ꯚꯣꯂꯨꯟꯇꯤꯌꯔ 4 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯂꯣꯏꯅꯅ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯒꯤ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔꯔꯣꯝꯗ ꯈꯨꯟ ꯉꯥꯛꯄ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯟ ꯉꯥꯛꯄ ꯑꯗꯨ ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔꯗꯒꯤ ꯁꯒꯣꯜꯁꯦꯝ ꯂꯣꯌꯥ ꯀꯧꯏ ꯆꯍꯤ 25 ꯁꯨꯔꯦ ꯍꯧꯖꯤꯛꯁꯨ ꯀꯨꯀꯤ ꯃꯤꯇꯦꯟ ꯑꯃꯗꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯅꯔꯤ ngasi ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯟ ꯉꯥꯛꯄ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯒꯣꯜꯁꯦꯝ ꯂꯣꯌꯥ ꯀꯧꯏ ꯆꯍꯤ 25 ꯁꯨꯔꯦ ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔꯗꯒꯤꯅꯤ ꯃꯍꯥꯛ ngasi ꯅꯨꯡꯊꯤꯜ ꯀꯨꯀꯤ ꯃꯤꯇꯦꯟꯁꯤꯡꯅ ꯈꯥꯃꯦꯟꯂꯣꯛꯇ ꯁ꯭ꯅꯥꯏꯄꯔ ꯔꯥꯏꯐꯜꯅ ꯀꯥꯞꯂꯛꯄ ꯃꯔꯨꯅ ꯑꯣꯏ ꯊꯪꯕ ꯄꯨꯛꯆꯦꯞꯇ ꯄꯥꯜꯂꯒ ꯌꯦꯠ ꯊꯪꯕ ꯁꯔꯥꯛꯂꯣꯝꯗ ꯐꯥꯎꯂꯛꯇꯨꯅ ꯆꯠꯈꯤ ꯍꯥꯏꯔꯤ ꯃꯍꯥꯛꯄꯨ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯂꯥꯏꯀꯠꯅꯕ ꯅꯪꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯁꯣꯛꯂꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯅꯤꯗꯤ ꯂꯪꯊꯕꯥꯜ ꯀꯨꯟꯖꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯏꯍꯨꯟꯇꯞꯄ ꯆꯍꯤ 16 ꯑꯄꯣꯛꯄꯤ ꯄꯨꯔꯅꯤꯃꯥ ꯑꯃꯁꯨꯡ ꯍꯩꯔꯣꯛ ꯄꯥꯔꯠ 1ꯗꯒꯤ ꯃꯔꯥꯡꯊꯦꯝ ꯅꯥꯎꯆꯥ ꯆꯍꯤ 22 ꯑꯄꯣꯛꯄ ꯏꯕꯣꯝꯆꯥꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯝꯐꯥꯜꯒꯤ ꯅꯣꯔꯠ ꯑꯦꯑꯣꯁꯤꯗ ꯂꯩꯕ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯈꯣꯡꯗ ꯑꯃꯅ ꯈꯨꯠꯇ ꯄꯥꯟꯗꯨꯅ ꯁꯣꯛꯄꯅꯤ ꯐꯤꯕꯝ ꯊꯣꯏꯅ ꯂꯨꯕ ꯅꯠꯇꯦ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯑꯁꯣꯛꯄ ꯑꯅꯤ ꯑꯃꯁꯨ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯄꯨꯈꯠꯂꯛꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯈꯥꯃꯦꯟꯂꯣꯛꯇ ꯀꯥꯞꯅꯕꯗ ꯁꯣꯛꯈꯤꯕ ꯋꯥꯡꯉꯨ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯈꯨꯟ ꯉꯥꯛꯄ ꯌꯨꯝꯅꯥꯝ ꯚꯤꯕꯦꯀꯥꯅꯟꯗ ꯆꯍꯤ 24 ꯑꯄꯣꯛꯄ ꯋꯥꯏ ꯅꯣꯔꯦꯟꯁꯨ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯗꯦ ꯍꯥꯏꯔꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯁꯣꯛꯄ ꯑꯗꯨ ꯀꯩꯁꯥꯝ ꯄ꯭ꯔꯦꯃꯤꯂꯥ ꯀꯧꯏ ꯆꯍꯤ 50 ꯁꯨꯔꯦ ꯇꯦꯂꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯀꯦ ꯁꯥꯟꯇꯤꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤꯅꯤ ꯃꯍꯥꯛ ꯊꯝꯅꯥꯄꯣꯛꯄꯤꯗ ꯂꯝꯕꯤꯗ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯕꯅꯤ ꯆꯤꯡꯗ ꯀꯥꯔꯨꯕꯁꯨ ꯅꯠꯇꯦ ꯀꯝꯗꯧꯅ ꯀꯗꯣꯝꯗꯒꯤ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂꯤꯕꯅꯣ ꯍꯥꯏꯕ ꯆꯃꯝꯅꯔꯦ ꯍꯧꯖꯤꯛꯁꯨ ꯈꯥꯃꯦꯟꯂꯣꯛꯇ ꯀꯨꯀꯤ ꯃꯤꯇꯦꯟꯁꯤꯡꯅ ꯃꯩꯇꯩ ꯈꯨꯟ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅꯁꯨ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯂꯩꯔꯒ ꯈꯨꯠ ꯍꯟꯗꯨꯅ ꯀꯥꯞꯅꯔꯤ ꯃꯔꯛ ꯑꯁꯤꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔ ꯃꯊꯛ ꯆꯤꯡ ꯍꯥꯏꯅ ꯈꯪꯅꯕ ꯆꯤꯡꯗꯣꯜꯗꯒꯤ ꯀꯨꯀꯤ ꯃꯤꯇꯦꯟꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯄꯒ ꯂꯣꯏꯅꯅ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯄꯗ ꯈꯨꯟ ꯉꯥꯛꯄ ꯈꯨꯟꯖꯥ 3 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ngasiga thana numit humni chupna kuki mitengsingna akanba mawongda landarakpada khun ngakpa khunjasingnasu handuna nongmai kapnaba leptre ngasi ayuk pung 5 dagi nungthel pung 1 fawba bom yawn akanba mawongda landaraklei Amaromda Imphal West District ki manung chenba singda kadang banda kuki mitengsingna chingdagi maitai khundamna nongmai kapsinduna landarakhre hare mafam aduda su maitai khun ngakpasna handuna yamna kanna kamna ki hare Hojik numidangda Kautuklomda amuk kuki mitengsingna maitai khundamna nongmai kapsinba haukhre hare talak asida Khamenlok Pukhau Santipur amdi Thamnapokpida kuki mitengsinga maitai khun ngakpasinga kapnari haiba paw fangbadagi Jat Regiment amdi Assam Rifles ki Casper gari sing puthoraktuna ngasi nungthil lamlaida lambida faina thatuna thamlaga maitai gari amata chathankhide asokpa khun ngakpa puraga lakpa ambulance phawba chatke yathkhide hare lamlaigi akoiba mafam singdagi lakpa mera paibi singna army na chingda kuki na lan horakpa mafam da chatlaga thingluge haidraga lambida asokpa anaba puba ambulance phawba chathandaba si karigino haina hangladuna muknake muknaba duda ahaloirabi mera paibi ama asoka panangke